ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯦ ꯅꯨꯄꯤ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯉꯜꯂꯤꯉꯩꯁꯤꯗ ꯑꯩꯕꯨ ꯄꯣꯠꯇꯣ ꯈꯔ ꯂꯧꯍꯧꯔꯨꯒꯦ꯫ ꯍꯩ ꯍꯧꯒꯠꯂꯨꯅꯦꯍꯦ ꯅꯪꯕꯣ, ꯌꯦꯟꯈꯣꯡ 3ꯂꯛ ꯁꯨꯈ꯭ꯔꯕꯅꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯍꯤꯞꯆꯗꯅ ꯂꯩꯔꯤꯕꯗꯣ ꯇꯥꯗ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯍꯩ ꯊꯔꯣ, ꯇꯥꯗ꯭ꯔ ꯅꯪꯕꯣ? ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯈ꯭ꯔꯦꯗ ꯃꯈꯣꯏ ꯅꯨꯄꯥ, ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯁꯤꯗꯕ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ ꯑꯁꯦꯡꯕ꯫ ꯑꯩꯅ ꯍꯧꯒꯠꯆꯔꯒꯦꯁꯦ, ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯋꯣꯏꯕ꯫ ꯍꯩ ꯃꯇꯝꯁꯦ ꯌꯧꯔꯕꯅꯤ, ꯑꯩ ꯆꯠꯅꯕ ꯇꯧꯒꯦ꯫ ꯉꯁꯤꯗꯤ ꯄꯣꯠꯇꯣ ꯈꯔ ꯌꯥꯝꯅ ꯂꯧꯁꯤꯜꯂꯛꯂꯒꯦ, ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯕ ꯆꯠꯅꯅꯕ꯫ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯑꯣ, ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯅꯉꯣꯟꯗ ꯂꯩꯈꯤꯕꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯅ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯌꯥꯔꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯃꯈꯣꯏ ꯅꯨꯄꯥ, ꯆꯥꯅꯕꯁꯨ ꯊꯣꯡꯗꯣꯏꯅꯤ꯫ ꯏꯊꯟꯇ ꯀꯣꯛ ꯍꯦꯛꯇ ꯉꯥꯎꯋꯦꯕ ꯃꯌꯥꯝꯁꯦ ꯅꯪꯅꯕ ꯇꯧꯕꯗ, ꯑꯗꯨꯅ ꯊꯨꯅ ꯍꯟꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯍꯦꯛꯇ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ, ꯑꯩꯁꯨ ꯉꯟꯇ ꯍꯜꯂꯛꯅꯤꯡꯂꯤꯕꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣ ꯏꯔꯨꯖ ꯃꯥꯏꯊꯖꯔ ꯂꯣꯏꯔꯗꯨꯅ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯌꯨ ꯊꯛꯐꯝ ꯂꯩꯔꯤꯕꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯀꯦꯂꯤ ꯆꯅꯥ ꯈꯔ ꯊꯥꯡꯒꯠꯇꯨꯅ ꯉꯧꯕ ꯍꯧꯒꯦ ꯇꯧꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯣꯃꯥꯜ ꯑꯗꯨ ꯌꯨ ꯊꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯁ ꯀꯔꯤꯅꯣꯗ ꯇꯥ ꯇꯣꯃꯥꯜ, ꯑꯣꯟꯊꯣꯛꯅ ꯉꯟꯅꯁꯨ ꯌꯧꯔꯛꯈ꯭ꯔꯦꯗ, ꯈꯨꯂꯥꯡꯈꯥꯡ ꯐꯥꯎꯕ ꯀꯧꯗ꯭ꯔꯤ꯫ ꯁꯣꯠꯄꯒꯗꯤ ꯌꯥꯔꯣꯏꯀꯣ, ꯆꯥꯅꯕꯁꯨ ꯂꯣꯏꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯄꯤꯔꯣ꯫ ꯑꯩ ꯊꯔꯣ, ꯆꯥꯅꯕꯒ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯦꯁꯦ ꯑꯩꯒꯤꯗꯤ꯫ ꯀꯗꯥꯏꯅꯣ ꯍꯤꯗꯥꯛꯇꯣ ꯈꯔ ꯍꯩꯔꯣ꯫ ꯁꯤ ꯁꯦꯜꯁꯤ ꯂꯩꯔꯤ꯫ ꯍꯤꯗꯥꯛ ꯊꯛꯅꯤꯡꯕꯅ ꯇꯨꯝꯕꯒ ꯌꯥꯗꯕ ꯃꯈꯩ ꯄꯣꯛ ꯍꯦꯛꯇ ꯍꯧꯒꯠꯂꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯈꯔ ꯊꯨꯔꯨꯅꯦꯍꯦ꯫ ꯑꯣ ꯁꯦꯜꯕꯨ ꯌꯥꯎꯔꯛꯂꯕꯗꯤ ꯌꯥꯏ, ꯄꯤꯔꯛꯑꯒꯦ꯫ ꯁꯦ ꯇꯥ ꯇꯣꯃꯥꯜ, ꯁꯤꯗ ꯂꯩꯔꯦ꯫ ꯅꯣꯏꯒꯤ ꯍꯤꯗꯥꯛꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯊꯔꯣ ꯏꯕꯦꯝ, ꯃꯤ ꯑꯇꯩꯒꯤ ꯃꯍꯥꯎꯒ ꯃꯥꯟꯅꯗꯦ꯫ ꯅꯣꯏꯒꯤꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯌꯥꯎꯔꯤꯅꯦ꯫ ꯊꯔꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯒꯦ ꯅꯣꯏꯒꯤ ꯍꯤꯗꯥꯛꯁꯤꯕꯨ? ꯑꯁ ꯇꯥ ꯇꯣꯃꯥꯜ, ꯂꯥꯞꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯤꯁꯦ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯐꯪꯂꯣꯏꯗꯧꯔꯤꯕ꯫ ꯃꯤꯅ ꯑꯃꯨꯛ ꯇꯣꯏꯕ, ꯐꯪꯅꯕ ꯅꯠꯄꯣꯟꯇꯦꯌꯦ꯫ ꯄꯤꯁꯛ, ꯍꯩ ꯊꯔꯣ, ꯆꯥꯅꯕꯒ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤꯗꯨꯕꯨ? ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃ ꯌꯥꯎꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯍꯤꯗꯥꯛꯇꯨ ꯃꯍꯥꯎ ꯈꯪꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕꯅꯤ, ꯑꯩꯅ ꯈꯪꯍꯟꯒꯦ ꯍꯥꯏꯗꯅ꯫ ꯍꯤꯗꯥꯛꯇꯣ ꯄꯤꯔꯛꯑꯣ꯫ ꯍꯩꯃ ꯇꯥ ꯄꯤꯁꯛ, ꯄꯤꯔꯛꯑꯒꯦ꯫ ꯑꯗꯨ ꯆꯥꯅꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯕ ꯇꯥꯔꯦ꯫ ꯊꯨꯝ ꯊꯥꯛꯇ꯭ꯔꯤꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯗ ꯌꯥꯝ ꯀꯥꯏꯔꯗ꯭ꯔꯣ ꯇꯥꯗ ꯍꯣꯏꯕꯣ? ꯀꯥꯏꯗꯦ, ꯑꯩꯈꯣꯏꯗꯤ ꯉꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ? ꯅꯣꯏꯒꯤꯁꯤꯗ ꯑꯗꯨꯝꯕ ꯂꯩꯅꯤꯡꯂꯤꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒ ꯂꯩꯅꯤꯡ ꯄꯣꯠꯇ꯭ꯔꯦꯗ꯫ ꯊꯔꯣꯒꯤ ꯌꯨ ꯌꯣꯟꯐꯝꯗꯣ ꯅꯨꯄꯥ ꯋꯥꯠꯇꯦ꯫ ꯑꯃ ꯆꯪꯂꯛꯏ ꯑꯃꯨꯛ ꯊꯣꯛꯈꯤꯅꯤ, ꯑꯃ ꯊꯣꯛꯈꯤꯕꯒ ꯑꯃꯃꯨꯛ ꯆꯪꯂꯛꯀꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯍꯥꯡꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯥꯃꯨꯒ ꯏꯔꯥꯡ ꯈꯔ ꯇꯧꯅꯕ ꯅꯨꯄꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯩ, ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ꯫ ꯑꯁꯣꯝꯅ ꯌꯨ ꯂꯧꯐꯝꯗꯅ ꯃꯅꯤꯅ ꯌꯨ ꯂꯂꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯏꯔꯥꯡ ꯇꯧꯅꯕ, ꯑꯗꯨꯒ ꯌꯨꯝꯗꯅ ꯊꯔꯣꯒ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯅꯨꯄꯥꯒ ꯏꯔꯥꯡ ꯇꯧꯅꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯤꯁꯨ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯅꯨꯄꯥꯁꯤꯡꯒ ꯒꯥꯒꯥ ꯇꯧꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯅꯤ ꯈꯣꯏꯗꯧꯗꯤ ꯈꯔ ꯁꯥꯎꯒꯠꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯨ ꯂꯩꯕꯅꯤꯅ ꯃꯅꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯆꯥꯅꯕꯁꯦ ꯂꯣꯏꯔꯦ ꯇꯥ ꯄꯤꯁꯛ ꯍꯣꯏꯒꯤ ꯍꯥꯞꯆꯔꯛꯂꯒꯦ꯫ ꯍꯥꯞꯄꯛꯑꯣ, ꯅꯪꯒꯤ ꯆꯥꯅꯕꯗꯨ ꯉꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯋꯥꯕꯨ ꯋꯥꯔꯕꯅꯤ꯫ ꯀꯗꯥꯏ? ꯃꯤ ꯈꯔ ꯑꯗꯨ ꯆꯠꯅꯈ꯭ꯔꯦ, ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯑꯩ ꯅꯨꯄꯤ, ꯅꯪ ꯈꯔ ꯍꯦꯟꯃꯜꯂꯤ, ꯅꯨꯄꯥ ꯈꯔꯕꯨ ꯍꯦꯛ ꯎꯕ ꯌꯥꯗꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯣꯛꯀ꯭ꯔꯦꯝ ꯐꯥꯒꯦꯝꯅꯔꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯌꯥꯗꯨꯕꯨ ꯍꯤꯒꯠꯂꯤꯕꯗꯨꯕꯨ? ꯅꯠꯇꯦ, ꯅꯨꯄꯥꯁꯤꯡꯗꯨꯗ ꯅꯪꯅ ꯅꯣꯛꯇꯅ ꯇꯧꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯑꯩꯀꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯀꯩꯅꯣ ꯃꯈꯣꯏ ꯅꯨꯄꯥ, ꯃꯤ ꯍꯤꯗꯥꯛ ꯊꯛꯄ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯩꯉꯣꯟꯗ ꯃꯤ ꯂꯥꯛꯂꯒ ꯑꯩꯅ ꯅꯣꯛꯇꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯗꯤ, ꯏꯁꯧ ꯂꯥꯡꯗꯨꯅ ꯇꯧꯔꯕꯗꯤ ꯀꯅꯥꯕꯨ ꯆꯪꯕꯤꯔꯛꯇꯧꯔꯤꯒꯦ ꯑꯩꯈꯣꯏꯒꯤꯁꯤꯗ? ꯇꯥꯕ ꯌꯥꯕ ꯋꯥ ꯈꯔꯁꯨ ꯉꯥꯡꯕꯤꯌꯨꯗ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯑꯣ ꯑꯗꯨ ꯍꯦꯟꯃꯜꯂꯕ, ꯅꯪꯒꯤ ꯃꯑꯣꯡꯗꯣꯈꯔ ꯍꯦꯟꯃꯟꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ, ꯑꯩ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯔꯨꯈꯤꯒꯦ, ꯏꯁꯥꯁꯤ ꯍꯨꯃꯥꯡꯅ ꯌꯥꯗ꯭ꯔꯦ꯫ ꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯒ ꯈꯥꯕꯒꯗꯨ ꯍꯤꯗꯥꯛ ꯁꯣꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯩꯃ, ꯑꯩꯈꯣꯏ ꯂꯥꯛꯏ ꯏꯇꯩꯃ, ꯏꯕꯥꯅꯤꯒꯤ ꯃꯆꯥ ꯑꯃꯃꯝꯇ ꯍꯥꯏꯕꯤꯔꯛꯎ ꯏꯇꯩꯃ, ꯍꯣꯔꯦꯟꯗꯤ ꯁꯦꯜ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯑꯗꯨꯒ ꯏꯇꯩꯃꯒꯤ ꯍꯥꯟꯅꯒꯤ ꯁꯦꯟꯁꯣꯠ ꯕꯥꯀꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯗꯕꯅꯤ ꯏꯇꯩꯃ꯫
ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯇꯩꯃ ꯍꯦ ꯁꯣꯠꯂꯒ ꯍꯤꯗꯥꯛ ꯊꯛꯀꯅꯤꯗꯣꯅ ꯂꯥꯛꯂꯤꯕ ꯅꯣꯏ ꯑꯅꯤꯕꯨ ꯃꯥꯏꯗꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯑꯩꯀꯣ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯏ ꯇꯥꯃꯅꯤꯒ ꯈꯠꯅꯕꯒꯤ ꯈꯔ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯅꯣꯏꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯥꯟꯅꯒꯤ ꯃꯌꯥꯝꯗꯣ ꯄꯤꯗ꯭ꯔꯤꯉꯩ ꯍꯤꯗꯥꯛ ꯄꯤꯕ ꯉꯝꯂꯣꯏ ꯅꯈꯣꯏ ꯑꯅꯤꯗ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯂꯣ ꯍꯥꯟꯅꯒꯤ ꯁꯦꯟꯁꯣꯠꯇꯣ ꯍꯥꯟꯅ ꯁꯤꯡꯗꯣꯛꯑꯣ ꯆꯠꯂꯣ ꯑꯁ ꯏꯇꯩꯃꯁꯤꯗꯤ ꯁꯥꯎꯒꯟꯈ꯭ꯔꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯇꯧꯅꯕ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯉꯥꯡꯂꯛꯀꯅꯤꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯇꯩꯃꯁꯤꯗꯤ ꯁꯤꯁꯦ ꯍꯣꯔꯦꯟ ꯍꯦꯛ ꯁꯦꯜꯗꯣ ꯁꯤꯡꯗꯣꯛꯇ꯭ꯔꯕ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯁꯤꯗꯅꯦ ꯍꯤꯗꯥꯛ ꯊꯛꯄ ꯄꯨꯟꯁꯤꯒꯤ ꯆꯪꯂꯛꯑꯣꯏ ꯏꯇꯩꯃ ꯍꯦ ꯁꯩꯇ ꯍꯣꯔꯦꯟ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈꯤ ꯏꯇꯩꯃ ꯏꯕꯥꯅꯤꯅ ꯆꯠꯄꯨ ꯍꯦꯛ ꯆꯠꯂꯨꯔꯕꯗꯤ ꯁꯦꯜꯗꯣ ꯑꯗꯨꯝ ꯄꯤꯔꯛꯂꯗꯕꯅꯤ ꯁꯦ ꯏꯇꯩꯃ ꯑꯌꯨꯛ ꯑꯣꯏꯕꯁꯤꯗ ꯇꯟꯗꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯆꯠꯀꯦ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯅ ꯏꯇꯩꯃ ꯁꯦꯡꯗꯤ ꯁꯦꯡꯉꯤꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯒꯥꯔꯤ ꯅꯠꯇꯦꯀꯣ ꯅꯈꯣꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯅꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯗꯤ ꯈꯥꯕ ꯑꯁ ꯑꯃꯨꯛ ꯊꯥꯖꯗ꯭ꯔꯤ ꯃꯥꯜꯂꯤ ꯏꯇꯩꯃꯁꯦ ꯑꯩꯈꯣꯏꯗ ꯑꯣ ꯏꯇꯩꯃꯒꯤ ꯁꯦꯜꯗꯣ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯒ ꯅꯨꯡꯊꯤꯜꯒꯤ ꯆꯥꯅꯕꯗꯣ ꯌꯦꯜꯂ ꯉꯥꯅꯨꯔ ꯑꯗꯨ ꯊꯣꯡꯅꯕ ꯑꯩꯈꯣꯏ ꯄꯨꯔꯛꯑꯒꯦ ꯁꯤ ꯏꯇꯩꯃꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯍꯦꯔꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯇꯩꯃꯗꯤ ꯅꯣꯏꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯤꯗ ꯑꯗꯣ ꯆꯥꯅꯕꯗꯣ ꯉꯥꯅꯨꯒꯅꯗꯤ ꯍꯦꯟꯅ ꯌꯥꯝꯅ ꯄꯥꯝꯅꯩꯀꯣ ꯁꯦ ꯁꯤꯗ ꯂꯩꯔꯁꯤ ꯍꯤꯗꯥꯛꯇꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕꯁꯨ ꯄꯤꯔꯛꯀꯦꯁꯦ ꯇꯣꯝꯕꯅ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯗꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕꯁꯤꯗ ꯍꯦꯛꯇ ꯁꯥꯎꯒꯠꯈꯤꯕꯁꯤꯅ ꯅꯅꯥꯎ ꯑꯩꯈꯣꯏꯗꯨꯕꯨ ꯑꯇꯣꯞꯄꯁꯨ ꯅꯠꯇꯕꯁꯤꯗ ꯀꯗꯔ ꯍꯩꯕꯗ ꯈꯨꯜꯗꯨꯗ ꯈꯥꯕꯒ ꯇꯣꯝꯕꯒ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤ ꯈꯨꯗꯤꯡꯗꯒꯤ ꯀꯗꯔ ꯇꯧꯗꯅ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯆꯠꯅꯤ ꯊꯥꯔꯣꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯁꯤꯟꯅꯔꯒ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯊꯥꯖꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯇꯣꯝꯕꯒ ꯈꯥꯕꯒꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯅꯤꯒ ꯊꯥꯔꯨꯒꯗꯨ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤ ꯃꯅꯤꯗꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯒ ꯊꯥꯔꯨꯗꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯊꯥꯔꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯩꯃ ꯊꯣꯏꯕꯤꯌꯥ ꯀꯩ ꯂꯩꯔꯦ ꯅꯪꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯆꯦ ꯑꯩꯁꯤ ꯎꯄꯥꯏ ꯂꯩꯃꯟꯗꯗꯅ ꯏꯆꯦꯒꯤꯗꯤ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯥꯏꯕꯁꯨ ꯇꯥꯟꯅꯔꯨꯗ꯭ꯔꯤ ꯏꯆꯦ ꯑꯗꯨꯒ ꯉꯁꯤꯗꯣ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯇꯅ ꯃꯁꯥꯗꯣ ꯀꯩꯅꯣꯝꯃ ꯇꯧꯍꯧꯔꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯂꯨꯔꯦ ꯀꯅꯥꯝꯇ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯑꯩ ꯈꯨꯗꯣꯞꯁꯦ ꯑꯝꯇ ꯊꯝꯖꯔꯝꯒꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯑꯩ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯊꯥꯔꯣ ꯍꯩꯃ ꯏꯅꯦꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯊꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯄꯥꯎ ꯏꯒ ꯑꯝꯇ ꯇꯥꯗꯦ ꯏꯁꯥꯒꯤ ꯍꯤꯡꯅꯕꯒꯤ ꯉꯝꯅꯕ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯅꯍꯥꯟ ꯃꯈꯩꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯉꯁꯤꯅ ꯈꯔ ꯍꯦꯟꯖꯤꯜ ꯑꯍꯜ ꯂꯩꯅ ꯍꯥꯏꯗꯨꯅꯤꯁꯦ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯈꯜ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯥꯏꯕ ꯑꯐꯕ ꯑꯃꯗ ꯐꯖꯅ ꯌꯦꯡꯊꯣꯛꯇ꯭ꯔꯕꯗꯤ ꯄꯥꯛꯅ ꯍꯦꯛꯇ ꯐꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯈꯨꯗꯣꯞꯀꯗꯣ ꯊꯝꯖꯤꯟꯖꯔꯣ ꯊꯣꯏꯕꯤ ꯏꯆꯦꯁꯦ ꯁꯦꯜ ꯑꯗꯨꯝ ꯄꯤꯔꯛꯑꯒꯦ ꯏꯅꯦꯗꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪꯁꯨ ꯊꯨꯔꯝꯃꯅꯤ ꯏꯆꯦꯁꯨ ꯅꯨꯡꯊꯤꯜꯒꯤ ꯑꯃꯨꯛ ꯊꯣꯡ ꯊꯥꯛ ꯇꯧꯗꯣꯔꯤꯕꯅꯤ ꯁꯦꯜ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ ꯁꯤꯗ ꯍꯣꯏ ꯏꯆꯦꯒꯤ ꯃꯇꯦꯡꯁꯦ ꯅꯅꯥꯎ ꯀꯥꯎꯖꯔꯣ ꯏꯆꯦ ꯊꯥꯔꯣ ꯌꯨ ꯌꯣꯜꯂꯕꯁꯨ ꯃꯥ ꯑꯗꯨ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯈꯔ ꯄꯥꯝꯕꯇꯅꯤ ꯃꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯐꯠꯇꯕ ꯅꯠꯇꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯨꯗꯨꯅ ꯊꯣꯏꯕꯤꯗ ꯄꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯍꯥꯊꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯔꯣ ꯅꯨꯡꯊꯤꯜꯒꯤ ꯑꯃꯨꯛ ꯊꯣꯡ ꯊꯥꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯃꯩ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯁꯤꯡ ꯑꯈꯥꯏꯕ ꯑꯃꯠꯇ ꯂꯩꯔꯝꯗꯗꯅ ꯊꯥꯔꯣ ꯃꯥꯒꯤ ꯅꯨꯄꯥ ꯃꯅꯤꯕꯨ ꯍꯧꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯑꯣ ꯃꯈꯣꯏ ꯅꯨꯄꯥ ꯇꯥꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯗꯤ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯃꯇꯝꯁꯤ ꯌꯧꯔꯦ ꯅꯨꯃꯤꯠꯁꯦ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯊꯣꯡ ꯊꯥꯛꯄ ꯑꯝꯇ ꯍꯧꯗ꯭ꯔꯤ ꯅꯠꯇꯦ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯧꯗꯣꯛꯏꯁꯤꯕꯣ ꯑꯣ ꯃꯈꯣꯏ ꯅꯨꯄꯥ ꯍꯩ ꯀꯔꯤꯅꯣ ꯅꯨꯄꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯌꯦꯠꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯏꯁꯥꯁꯤ ꯌꯥꯝ ꯋꯥꯏꯌꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯦꯞꯇ꯭ꯔꯤꯕ ꯑꯩꯅ ꯋꯥꯗꯅ ꯃꯈꯣꯏ ꯅꯨꯄꯥꯅ ꯋꯥꯔꯤꯕ ꯅꯣꯛꯇꯨ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯑꯣ ꯁꯤꯡ ꯑꯈꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯤꯇ ꯈꯥꯏꯕꯤꯔꯨ ꯂꯥꯛꯑꯣ ꯑꯩ ꯊꯣꯡ ꯊꯥꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯑꯝꯇ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤ ꯑꯃꯨꯛ ꯂꯣꯏꯅ ꯂꯥꯛꯅꯔꯅꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯇꯧꯔꯤꯕꯁꯦ
ꯑꯩ ꯏꯁꯥ ꯈꯛꯇꯒꯤ ꯑꯇ ꯇꯥꯏꯔꯣ ꯅꯠꯇꯦ ꯑꯩꯁꯨ ꯋꯥꯔꯝꯃꯣꯏ ꯈꯟꯕ꯭ꯔꯕ ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏꯅ ꯍꯤꯞꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯅꯤꯡꯉꯤ ꯃꯈꯣꯏ ꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯗꯨꯝꯅ ꯂꯩꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯜ ꯈꯔꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯍꯪꯒꯣꯏ ꯊꯥꯗꯣꯛꯇꯅ ꯃꯤꯒꯤ ꯃꯤꯅꯥꯏꯗꯧꯅ ꯇꯧꯔꯤꯕꯁꯦ ꯈꯨꯜꯁꯤꯗ ꯌꯨ ꯌꯣꯜꯂꯦ ꯍꯥꯏꯗꯨꯅ ꯀꯅꯥꯝꯇꯅꯁꯨ ꯎꯁꯤꯠꯄꯤꯕ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯥꯡꯂꯤꯕꯅꯤ ꯃꯁꯤꯗ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯑꯩ ꯊꯟꯗ ꯏꯟꯊꯣꯛꯄꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯝ ꯍꯩꯈ꯭ꯔꯖꯥꯠꯅꯤ ꯌꯥꯝ ꯊꯨꯅ ꯁꯤꯡꯁꯦ ꯈꯥꯏꯕꯤꯌꯨ ꯂꯥꯎꯀꯣ ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯅꯔꯣꯏ ꯉꯁꯤ ꯅꯨꯄꯤ ꯅꯣꯏꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯁꯤꯗꯤ ꯑꯩ ꯍꯧꯅ ꯍꯧꯒꯠꯆꯔꯒꯦꯁꯦ ꯑꯁꯦꯡꯕ ꯀꯅꯥꯒꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯈꯥꯡꯕ ꯉꯝꯕ ꯀꯥꯏ ꯅꯣꯏꯅ ꯇꯧꯍꯟꯅꯤꯡꯂꯤꯕꯗꯣ ꯇꯧꯗ꯭ꯔꯤꯉꯩ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯅꯣꯏꯅ ꯉꯝꯃꯒꯗ ꯍꯔꯥꯎꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯨꯗꯅꯕ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯁꯤꯡꯗꯨꯕꯣ ꯃꯗꯨ ꯈꯥꯏꯗ꯭ꯔꯕꯗꯤ ꯑꯩ ꯁꯥꯟꯇꯤꯗ ꯂꯩꯕ ꯐꯪꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯗꯥꯏꯅꯣ ꯈꯥꯏꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯣ ꯌꯦꯅꯈꯥꯗ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯕꯅꯤ ꯑꯩ ꯁꯣꯝꯗ ꯃꯩꯗꯣ ꯋꯥꯆꯦꯠ ꯈꯔ ꯍꯧꯒꯠꯅꯕ ꯇꯧꯔꯝꯒꯦ ꯑꯃꯨꯛꯇ ꯊꯨꯅ ꯈꯥꯏꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯣ ꯑꯩ ꯆꯠꯂꯦꯍꯦ ꯊꯦꯡꯂꯕꯅꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯅꯪꯒ ꯍꯦꯛ ꯉꯥꯡꯅꯔꯤꯉꯩꯗ ꯃꯅꯤꯁꯨ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯂꯒ ꯂꯩꯕꯗꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯍꯧꯒꯠꯇꯨꯅ ꯁꯤꯡ ꯑꯗꯨ ꯈꯥꯏꯗꯣꯛꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯁꯤꯁꯦ ꯁꯤꯗ ꯂꯩ ꯅꯪꯒꯤ ꯁꯤꯡ ꯑꯗꯨ ꯑꯩ ꯏꯔꯨ ꯑꯃꯨꯛꯇ ꯂꯨꯖꯔꯨꯈꯤꯒꯦ ꯏꯁꯥꯁꯦꯈꯔ ꯇꯦꯛꯈꯠꯅꯕ ꯇꯨꯝꯃꯨꯕꯒꯤ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯊꯝꯕꯤꯔꯝꯃꯣ ꯁꯤꯗ ꯀꯨꯜꯂꯅ ꯑꯩ ꯊꯔꯣ ꯑꯩ ꯂꯥꯛꯑꯦꯍꯦ ꯑꯩ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯌꯥꯝ ꯉꯜꯂꯝꯃꯤꯅ ꯉꯁꯤꯗꯤ ꯑꯩꯗꯤ ꯊꯦꯡꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯕꯕꯨ ꯅꯪꯗꯤ ꯀꯔꯤꯝꯇꯕꯨ ꯇꯧꯔꯝꯗ꯭ꯔꯤꯅꯦ ꯁꯤꯗꯤ ꯍꯩꯃ ꯇꯥꯀꯨꯜꯂꯥ ꯑꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨ ꯀꯨꯏꯔꯣꯏꯌꯦ ꯊꯥꯎ ꯐꯠ ꯉꯧꯁꯤꯜꯂꯗꯧꯅꯤ ꯀꯔꯤꯝꯇ ꯍꯦꯛ ꯀꯨꯏꯍꯧꯔꯣꯏ ꯇꯥꯀꯨꯜ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯦꯛ ꯂꯥꯛꯄꯒ ꯅꯠꯇꯦ ꯌꯥꯝ ꯊꯨꯔꯕ꯭ꯔꯕ ꯍꯩ ꯊꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯣ ꯃꯅꯤꯗꯨꯕꯨ ꯂꯩꯇꯕ꯭ꯔꯣ ꯃꯥ ꯂꯩꯔꯕꯗꯤ ꯇꯜꯂꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯆꯤꯡꯅꯕꯗꯧꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯊꯔꯣ ꯑꯗꯨꯅꯤ ꯑꯩꯅ ꯇꯜꯂꯤꯁꯦ ꯃꯥꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯑꯗꯨꯝꯕꯨ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯏꯔꯨꯖꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯇꯥꯀꯨꯜꯂꯥ ꯄꯥꯛꯅ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦꯗ ꯃꯥꯅꯕꯨ ꯏꯔꯨꯖꯕ ꯊꯣꯛꯈ꯭ꯔꯕꯗꯤ ꯀꯔꯤꯝꯇ ꯄꯥꯈꯠꯂꯨꯔꯅꯨ ꯄꯥꯈꯠ ꯆꯥꯎꯈꯤꯕꯁꯤꯅ ꯇꯥꯀꯨꯜꯂꯥꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯍꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯅꯣꯡꯃꯒꯤ ꯂꯥꯍꯧꯗ꯭ꯔꯕꯗꯤ ꯏꯁꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯅꯣꯡꯃꯗ ꯅꯪ ꯎꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯐꯥꯎꯕ ꯆꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯌꯦꯡꯗꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯆꯠꯀꯅꯤ ꯊꯕꯛ ꯂꯩ ꯑꯗꯨ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯏꯅꯐꯤ ꯐꯖꯕ ꯑꯃ ꯂꯩꯔꯛꯀꯦ ꯈꯜꯂꯤꯅꯦꯍꯦ ꯑꯩ ꯌꯥꯔꯅꯤꯗ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯅꯍꯥꯟ ꯄꯤꯔꯝꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯂꯩꯔꯤꯌꯦ ꯑꯗꯨꯅ ꯑꯃ ꯂꯩꯔꯒꯦ ꯅꯍꯥꯟꯗꯁꯨ ꯇꯥꯀꯨꯜꯂꯥꯅ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯃꯤꯗꯨꯗꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯡ ꯊꯥꯛꯂꯤꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯀꯨꯜꯂꯗ ꯆꯥꯅꯕꯗꯨ ꯄꯤꯔꯝꯃꯤ ꯀꯨꯜꯂꯁꯨ ꯍꯤꯗꯥꯛ ꯊꯛꯄ ꯍꯧꯈ꯭ꯔꯦ ꯊꯔꯣꯒ ꯅꯣꯛꯅꯣꯛꯇꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯤ ꯀꯨꯜꯂꯁꯨ ꯍꯤꯗꯥꯛ ꯉꯥꯎꯕ ꯍꯧꯔꯕꯅꯤ ꯐꯅ ꯌꯥꯝꯂꯕꯅꯤ ꯃꯥꯅ ꯊꯛꯆꯤꯟꯈ꯭ꯔꯤꯕꯗꯨ ꯇꯥꯟꯖꯥꯗꯨꯗ ꯃꯅꯤꯁꯨ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯗꯨꯅ ꯀꯥꯔꯛꯂꯝꯃꯤ ꯃꯅꯤꯅ ꯂꯥꯛꯄꯗ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯅꯤ ꯈꯧꯗꯦꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯅꯥꯔꯤꯗꯩꯗꯤ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯧꯅꯅꯤꯁꯦ ꯍꯥꯏꯕ ꯇꯥꯀꯨꯜꯂꯥ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯏꯔꯨꯖꯕ ꯀꯥꯔꯛꯑ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯁꯤ ꯑꯃꯨꯛꯇ ꯈꯤꯇ ꯊꯨꯅ ꯊꯛꯄꯤꯗꯨꯅꯅꯦ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯆꯣꯏꯗꯅ ꯋꯥ ꯊꯣꯛꯂꯅꯤ ꯁꯤꯁꯦ ꯈꯔ ꯊꯨꯅ ꯊꯛꯆꯤꯟꯕꯤꯔꯣꯁꯤ ꯇꯥꯀꯨꯜꯂꯥ ꯃꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯉꯩꯁꯤꯗ ꯌꯧꯅꯕ ꯇꯧꯕꯤꯔꯣ ꯍꯩ ꯂꯥꯛꯑꯕ ꯅꯪꯒꯤ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯗꯣ ꯀꯗꯣꯝ ꯆꯠꯈ꯭ꯔꯤ ꯃꯗꯣ ꯉꯁꯤꯗꯤ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅ ꯊꯣꯛꯈꯤ ꯀꯨꯜꯂ ꯑꯩꯉꯣꯟꯗ ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯑꯩ ꯇꯧꯒꯦꯁꯦ ꯑꯩ ꯇꯧꯒꯦ ꯃꯤ ꯎꯁꯤꯠꯇꯕ ꯑꯁ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯣ ꯇꯥꯀꯨꯜꯂꯥ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯁꯦ ꯑꯃꯨꯛ ꯊꯣꯔꯛꯂꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯄ ꯇꯥꯔꯦꯅꯤ ꯅꯪꯕꯣ ꯍꯌꯦꯡꯃꯨꯛ ꯂꯥꯛꯑꯣꯁꯦ ꯉꯁꯤꯒꯤ ꯌꯧꯔꯨꯕꯁꯦ ꯍꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣꯕ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯊꯔꯣ ꯑꯩ ꯆꯠꯂꯦꯀꯣ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯌꯥꯔꯗꯧꯅꯤ ꯇꯥꯀꯨꯜꯂꯥ ꯁꯦꯜ ꯄꯤꯔꯝꯗ꯭ꯔꯤꯒꯦ ꯍꯤꯗꯥꯛꯀꯤ ꯀꯩꯅꯣ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯕꯨ ꯁꯦꯜ ꯄꯤꯗ꯭ꯔꯤꯕ꯭ꯔꯣ ꯑꯁꯦ ꯑꯌꯥꯎꯕꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯍꯧꯔꯁꯤ ꯑꯁꯨꯝꯅ ꯀꯨꯜꯂ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯑꯌꯥꯎꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯊꯔꯣꯗ ꯂꯣꯏꯅ ꯄꯤꯔꯝꯗꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯈꯪꯂꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯊꯔꯣꯅ ꯇꯧꯁꯤꯟꯅꯗꯨꯅ ꯀꯨꯜꯂꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯃꯗꯨꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯒꯤ ꯅꯨꯄꯤ ꯂꯨꯝꯕ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯆꯪꯍꯜꯂꯅꯨ ꯍꯥꯏꯕꯁꯦ ꯐꯅꯗꯤ ꯌꯥꯝꯂꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯍꯤꯒꯠꯂꯤꯕ ꯅꯌꯥꯗꯣ ꯃꯨꯟꯅ ꯊꯨꯗꯦꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯑꯁ
ꯀꯔꯤꯅꯣ ꯃꯣꯏ ꯅꯨꯄꯥ ꯃꯤ ꯍꯤꯗꯥꯛ ꯊꯛꯄ ꯂꯥꯛꯄꯗꯨꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯆꯠꯂꯨꯅ ꯇꯥꯟꯗꯣꯔꯤꯕꯅꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯇꯥꯕ ꯌꯥꯗ ꯋꯥ ꯉꯥꯡꯇ ꯍꯦꯛ ꯉꯥꯡꯅꯗꯅ ꯏꯕꯣꯆꯧꯅ ꯇꯥꯃꯅꯤ ꯉꯥꯏꯍꯥꯛꯇ ꯐꯝꯕ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇ ꯆꯪꯉꯛꯀꯦꯗꯅ ꯑꯩ ꯏꯕꯣꯆꯧ ꯂꯥꯎ ꯂꯥꯎ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯎ ꯃꯣꯏꯗꯤ ꯀꯅꯥ ꯀꯅꯥ ꯃꯁꯛ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅꯤꯃꯨꯛ ꯇꯥꯃꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤꯗ ꯇꯥꯃꯅꯤ ꯏꯇꯩꯃ ꯀꯩꯅꯣ ꯆꯥꯅꯕꯒꯗꯣ ꯍꯥꯞꯄꯤꯔꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯔꯣꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃ ꯐꯪꯂꯦ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯏꯇꯩꯃ ꯍꯣꯏꯒꯤꯁꯤꯗ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ ꯍꯣꯏ ꯍꯣꯏ ꯏꯅꯥꯎꯅ ꯍꯥꯏꯔꯒꯕꯨ ꯍꯥꯞꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯞꯇꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯅꯣꯏꯅ ꯍꯦꯛ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯏꯇꯩꯃ ꯍꯣꯏꯒꯤꯁꯤꯗ ꯍꯦꯛ ꯐꯝꯃꯨ ꯏꯅꯥꯎꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯔꯣꯒ ꯃꯅꯤꯒꯅ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯗꯨ ꯄꯤꯔꯝꯃꯤ ꯃꯔꯛꯇꯁꯨ ꯃꯤ ꯑꯃꯅꯤ ꯑꯗꯨꯝ ꯂꯥꯛꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯃꯇꯝꯗꯨ ꯌꯥꯝ ꯊꯦꯡꯕ ꯃꯝꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯊꯔꯣꯅ ꯊꯣꯡꯂꯤꯕ ꯆꯥꯅꯕꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯆꯥꯅꯕꯁꯤꯗꯤ ꯂꯣꯏꯗꯧꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯅꯤꯡꯒꯤ ꯌꯦꯡꯒꯣꯟꯗ ꯌꯦꯟ ꯂꯥꯕ ꯑꯅꯤ ꯂꯩꯕꯗꯣ ꯃꯗꯨꯗꯒꯤ ꯑꯃ ꯁꯦꯝꯕꯤꯔꯛꯀꯦꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯅꯕꯁꯦ ꯀꯣꯟꯅꯔꯔꯣꯏꯅ ꯇꯧꯕꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤ ꯆꯥꯅꯕꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯁꯤꯠꯂꯤꯅꯤ ꯍꯧꯖꯤꯛ ꯃꯝꯕꯁꯨ ꯅꯠꯇ꯭ꯔꯦ ꯌꯥꯆꯪꯕ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯁꯨ ꯃꯤꯗꯤ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩ ꯌꯦꯟꯗꯣ ꯐꯠ ꯁꯦꯝꯗꯣꯛꯂꯨꯔꯒꯦ ꯅꯪ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯗꯣ ꯁꯦꯝꯗꯣꯛ ꯑꯩ ꯂꯥꯛꯄꯒ ꯐꯠ ꯊꯣꯡꯒꯠꯄ ꯌꯥꯅꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯗꯤ ꯃꯤꯁꯨ ꯂꯥꯛꯄ ꯂꯦꯞꯇꯦ ꯊꯔꯣ ꯃꯌꯥꯝꯗꯨꯒꯤ ꯍꯤꯗꯥꯛ ꯑꯃꯨꯛ ꯄꯤ ꯆꯥꯅꯕ ꯑꯃꯨꯛ ꯄꯤ ꯃꯔꯣꯏ ꯃꯄꯥꯡ ꯑꯃꯨꯛ ꯁꯦꯝ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯌꯥꯆꯪꯂꯛꯄꯒꯤ ꯃꯤꯒ ꯈꯔ ꯀꯨꯡꯕ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯗꯨ ꯍꯤꯗꯥꯛ ꯁꯣꯠꯄ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯍꯩ ꯇꯣꯝꯕ ꯑꯩ ꯍꯤꯗꯥꯛ ꯄꯤꯕ ꯉꯝꯃꯣꯏ ꯆꯠꯂꯣ ꯉꯁꯥꯏꯗ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯇꯧꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯍꯤꯗꯥꯛ ꯊꯛꯇꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯃꯤꯅ ꯃꯤ ꯆꯤꯟꯕꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯇꯩꯃ ꯁꯦꯜꯗꯣ ꯉꯁꯤꯗꯣ ꯐꯔꯛ ꯇꯥꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯉꯟꯇꯥ ꯂꯧꯔꯣꯅ ꯃꯣꯏꯅ ꯍꯥꯏꯔꯛꯇꯅ ꯐꯔꯛ ꯇꯥꯔꯤꯅꯦꯕ ꯍꯦꯛ ꯐꯪꯕꯒ ꯄꯨꯟꯅ ꯍꯥꯟꯅꯒꯤꯗꯨꯒ ꯄꯤꯔꯗꯧꯅꯦꯕꯁꯦ ꯏꯇꯩꯃꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞꯇꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯥꯃꯅꯤ ꯏꯇꯩꯃꯁꯤ ꯋꯥꯔꯤꯒ ꯁꯥꯕ ꯌꯥꯗ꯭ꯔꯤꯁꯦ ꯇꯥꯃꯅꯤꯅ ꯑꯝꯇ ꯍꯥꯏꯌꯨꯕ ꯁꯤꯁꯦ ꯑꯉꯥꯡꯈꯩꯒꯤꯗꯣ ꯈꯔ ꯍꯩꯈ꯭ꯔꯣꯁꯦ ꯃꯤ ꯀꯅꯥ ꯅꯠꯇꯦꯅ ꯍꯥꯏꯖꯔꯤꯅꯤꯁꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏꯅꯣꯁꯦ ꯑꯩ ꯍꯩꯔꯒꯦ ꯇꯨ ꯇꯧꯔꯗꯧꯅꯦ ꯑꯃꯨꯛ ꯅꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯃꯨꯛ ꯄꯥꯔꯒ ꯊꯛꯃꯤꯟꯅꯔꯣ ꯑꯃꯨꯛ ꯁꯤꯁꯦ ꯁ꯭ꯋꯥꯏꯗꯒ ꯊꯛꯄꯤꯔꯅꯨꯁꯦ ꯄꯨꯔꯣꯁꯦ ꯑꯁ꯭ꯋꯥꯏꯗ ꯄꯨꯔꯒ ꯊꯛꯎꯔ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯤꯗꯤꯕ ꯑꯩꯉꯣꯟꯗ ꯍꯦꯛ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯤ ꯄꯦꯟꯖꯔꯕ ꯉꯥꯛꯇꯅꯤ ꯇꯣꯝꯕ ꯂꯥꯛꯑꯣ ꯍꯩ ꯑꯩꯁꯨ ꯃꯆꯥ ꯑꯝꯇ ꯄꯥꯏꯒꯦ ꯏꯆꯦ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯑꯣꯏꯅ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ ꯁꯨꯃꯥꯡ ꯁ꯭ꯋꯥꯏ ꯃꯁꯤꯁꯦ ꯂꯥꯛꯎꯁꯦ ꯃꯅꯤꯁꯨ ꯌꯨꯗ ꯆꯣꯛꯈ꯭ꯔꯕ ꯃꯤꯅꯤ ꯑꯉꯥꯡ ꯈꯪꯗꯦ ꯑꯍꯜ ꯈꯪꯗꯦ ꯃꯥꯅꯕꯨ ꯊꯛꯅꯤꯡꯂꯕꯗꯤ ꯑꯃꯒꯤ ꯍꯦꯛꯇ ꯄꯥꯔꯒ ꯊꯛꯇꯨꯅ ꯍꯦꯛꯇ ꯂꯩꯈꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨꯅ ꯊꯔꯣ ꯃꯊꯟꯇꯅ ꯑꯃꯨꯛ ꯇꯧ ꯑꯃꯃꯨꯛ ꯆꯦꯟ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤ ꯈꯨꯜꯗꯨꯒꯤ ꯅꯨꯄꯥ ꯑꯌꯥꯝꯕ ꯊꯔꯣ ꯍꯣꯏꯗ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯌꯨ ꯊꯛꯂꯝꯃꯤ ꯊꯔꯣꯗ ꯌꯨ ꯌꯣꯟꯕꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯅꯤ ꯈꯨꯜꯗꯨꯗ ꯁꯦꯜ パイꯕꯗ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯒꯠꯄ ꯊꯦꯛꯀꯠꯄ ꯐꯥꯎꯕ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯌꯨ ꯌꯣꯜꯂꯒ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯥ ꯅꯣꯡꯃꯗ ꯈꯟꯖꯤꯜꯂꯨꯗꯦ ꯊꯔꯣ ꯅꯣꯡꯃ ꯊꯔꯣꯗꯨ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯇꯥꯃꯣꯅ ꯍꯩꯃ ꯊꯔꯣ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯅꯪꯕꯣ ꯍꯟꯗꯛꯇꯤ ꯅꯁꯛ ꯅꯇꯧꯒ ꯌꯥꯝ ꯐꯖꯔꯦꯀꯣ ꯅꯪꯗꯤ ꯋꯥꯈꯜꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯍꯣꯏ ꯏꯆꯦ ꯀꯩꯊꯦꯜꯗ ꯆꯠꯂꯨꯕꯅꯤ ꯑꯩꯁꯦ ꯐꯤ ꯐꯅꯦꯛ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅꯒ ꯂꯩꯔꯛꯄ ꯅꯠꯇꯦꯗ ꯏꯆꯦ ꯐꯤ 3 ꯑꯃꯒ ꯐꯅꯦꯛ 2 ꯈꯛꯇꯒꯅꯤꯗ ꯐꯤ ꯌꯣꯟꯕꯤ ꯃꯌꯥꯝꯗꯨꯅ ꯑꯩ ꯂꯥꯛꯄꯗ ꯐꯤ ꯑꯅꯧꯕ ꯄꯨꯔꯛꯏ ꯁꯤꯅꯕꯨ ꯑꯁ ꯏꯆꯦ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯃꯣꯏꯁꯨ ꯑꯩꯅ ꯑꯅꯧ ꯑꯔꯥꯛꯁꯦ ꯂꯩꯒꯜꯂꯤ ꯈꯪꯗꯅꯕꯨꯗꯤ ꯑꯗꯨ ꯍꯥꯏꯖꯔꯤꯕ ꯈꯪꯗ꯭ꯔꯦꯗ ꯐꯩꯌꯦ ꯁꯦꯜ ꯄꯥꯏꯕ ꯅꯣꯏꯅ ꯈꯔ ꯂꯩꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯩꯔꯨꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯗꯕꯅꯤꯅ ꯑꯅꯧ ꯑꯄꯦꯟꯒ ꯂꯩꯗꯨꯅ ꯁꯦꯠ ꯆꯥꯕꯒ ꯉꯝꯗ꯭ꯔꯦꯗ ꯊꯔꯣ ꯑꯣ ꯑꯗꯨꯕꯨ ꯏꯆꯦ ꯍꯣꯏꯒꯗꯤ ꯑꯩꯈꯣꯏꯒꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯏꯆꯦ ꯍꯣꯏꯅ ꯇꯥꯗꯅ ꯅꯣꯡꯃꯒꯤ ꯇꯥꯜꯂꯛꯂꯒ ꯆꯥꯕꯅꯤꯗꯣ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥꯁꯨ ꯌꯧꯔꯦ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯆꯪꯖꯥꯎꯔꯣ ꯆꯪꯉꯦꯍꯦ ꯏꯆꯦ ꯀꯌꯥꯝꯇꯨꯅ ꯌꯦꯡꯉꯨ ꯃꯁꯛ ꯑꯁꯤꯒ ꯌꯨ ꯌꯣꯜꯂꯒ ꯁꯦꯜ ꯄꯥꯏꯔꯤꯕꯅꯤꯗꯣ ꯑꯩꯗꯤ ꯄꯥꯏꯔꯕꯅꯤꯗꯅ ꯃꯉꯛ ꯑꯁꯦ ꯊꯦꯛꯀꯠꯂꯤꯕ ꯀꯥꯏꯗꯨꯅꯤ ꯃꯥꯒꯤꯁꯦ ꯀꯔꯤ ꯊꯣꯛꯏ ꯀꯥꯏꯅ ꯇꯧꯁꯤ ꯁꯥꯏꯅꯣ ꯁꯤꯕꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯌꯨ ꯌꯣꯟꯕꯒꯤ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯁꯝ ꯑꯁꯦ ꯐꯣꯏꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯅꯤꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯔꯣꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯗ꯭ꯔꯤ ꯊꯔꯣ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥꯗꯕꯨ ꯉꯝꯗꯣꯏꯅꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯍꯧꯕꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯇꯦꯡ ꯁꯤꯀꯤ ꯑꯝꯇ ꯐꯥꯎ ꯄꯥꯡꯗꯈꯩ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗꯤ ꯉꯥꯎꯔꯕꯅꯤꯗꯣ ꯑꯗꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯅꯤꯅ ꯇꯧꯅ ꯁꯥꯏꯗꯣ ꯈꯪꯗꯦꯅꯦ ꯀꯨꯜꯂꯅ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯁꯧꯒ ꯌꯥꯝ ꯂꯥꯡꯉꯤꯗ ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯨꯗ ꯏꯁꯧꯒ ꯂꯥꯡꯂꯞ ꯇꯧꯕꯗꯨꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯔꯦꯗ ꯑꯁꯦꯡꯕ
Kaino asyang hai sibu takula. Adudi hayeng makai takula la amdaida isau si khar lang bani ne. Aduna dum pharini. Aidi aduna phari haribe. Sisi. Hidak khra hairose. Ado noi madudi. Hidak ngauraga tumdun leikring asidi. Si. Sida leire si. Sana ba haba gi si. Is pharini dudi. Yam tan janare ni dudi ha. Ani do na ngay wari nungai gaida tomaga khamaga laklambi. Tharon. Laba nuy ani muk suat pa. Ngasidi ai hidaka pi ba sungam hengam loi ko. Hana dagi hari basini. Hidaka ta pi bangam loi hari basini ai. Chalo chalo. Hidaka leite. Chalo. Tomban ite ma kai. Mi ta ku le sulai ni. Dei ma gi du di ai khoi bui kai pi ba mal le dei. Na oi khoi na handak shil khra marang kai do sidane. Matang sana da basida dei ma su hai bangang ba yare na hikta hai resim. Khab ite ma shil da yeng gi soi roi dam. Asing haijin na ba na ti sing si hidak khra pi pi ite. Hayeng ni ne soi re dam. Ai na hai si. Oh yare kaya di kui da. Noi na soi roi hai da na ai ngon da gi thak tok li ba se. Nati kaya di ya ma ge ba. Ai ni hidak pi bangam la roi hai ba si ni ai di. Salu amta yam thuna sakru sal. Mila ni ye se salo ba. Kulan hey tharo ngang sing si kai ba ta ni nang si sel do ai pi kro moi gi hidak na si de ai lai si nong phadok su na yam ba na lai raga puna thakmi na bi ai kai da gi noi na tran hi tom ba mani ta kul nong phadok su ta kul hoi su na nau sing gi dum to bi ai hai jari ba kari hai gi ni na ikoi su kul si da ta kul la gum ba sel pai ba yam ba ma lai hai ba gi pong thok sam thok li ba ni ta kul hey tharo sa na buat le ni kra pause hidak kra ga bi ra khusi khaban hai suai ba ta kul nang siu thok na pa gra sim kul si da ta kul la gum ba wakal lau sing lai bu nu pa di atang mani ta kul ai khoi di kul si da ta kul la gum ba sel pai ba masak ma tau phajaba yam ba phaba ma lai hai da na pong thok sam thok sari ba ni da hey asing ban he noi na hai si ba ta bra nang hidak to kra ga bi rong ni tharo nang as ani sina nam da tau sin da thak to ki ba ta ri tau isi hai khra ba nga ngak tan no ma gi ai na them da na tau sin da ga sel khra lau ba se ma khoi na hidak ngau ba si da amuk noi na hai dok na ba ta ri ni tau isi ani am na di thak na khre tau isi ai hidak pi roi isi dei ani si su thak ling ai chan ba ni ba do arem ba ni ba hai ba di ma khoi ani isi as ayo apian ga nai roi da ba ni tau isi su noi na di phajana ngau na ri tau isi ta kula hidak leitri sana bu da leitri tau ri si hayeng oi na muk lak pi ro ngasi di loina loi re tau ri si tomba khaba na koi ni na ta kula se amta mayum phau dang thin bi ru su chalo chat pa phau banin ki na ngam da re phibam se noi na khra hek thinjil lam ko chalo itei mu su thong do la ki chalo khaba hoi hoi de na na hoi lai bi si di iyam ba gi ai khoi na loi tau dui tomba si ta kula si samu se tomba adudi teima nana oi khoi mu gyau jeragi ta kula se ai khoi pujakragi aduga mayum da potha lagi de ai tau gi de nana tau ta kula gi di ai khoi mayam lagi bisi suang ang phau ba ngam jama le tau si ta kula se khaba law pura si samuk teima ai khoi sale he teima nana sale ko oi yau ro yare noi de khra tu na sat kro ai ko ka ngau le sing ba wai ma sang lani noi de sat khra ba di kari no khang de amana ngangni amana taroi ma thokpa da leng na ri basi ngang na ri ba mayam sing asing ba ai ko ngang hau sei de tau si yon pham ama sa khini ama musang lakan kana gumbana ngau du na dum thak tu na lei gani kana gumbana leira ga pu tu na chat khini tharo gi di sel bu phang hau ra badi yare khan tu na yon ma lep te mas numit pung ta tar ba loisil la du na tharo chak thong lam sak sang da chak loram dai tan za du da mapanda mi ko bagi makhol tari haiduna thuklak lami tharod o kanano hida kam da leitre hayeng oina la o chalo ngasi di amta phau ba lemje ba khazik ta phau leitre duna chalo ba ai tharo da khita piu ni nang yam dra su khazik ta piu ta to mal hida amta leitre ngasi di hayeng oina lak piro ngasi di kari ta lemje ba loi na sit khre ta unu da tharo sial yori khar khazik to ro su piu da nang ta to mal ai khoi ni hene yoning li bani sial do pam li bani ikoi su ada hidak tu leitre badi kadai de gi laru doino leitre ngasi di chalo
Upai leitraduna Tomaldu satri. Ngihaki matu chak loi. Tharo magi nupa Manisu haudoktuna chak adu punna saminare. Injang sibu kangsoi natrabdi leitrab. Khra haubam ta thonglabdi phadoni. Usaba phanglibado yam pharabani. Kangsoi khra saba phanglibado nabe mai leibagini. Kananabu pu thangamdoina mayam sibo. Aidi nupani ngarabasu yai haidana tadana leithokran. Aduga pumnamoksina aina loina. Ngamjaje khoisu. Saksinga tani tana sagiba. Tupi nang ni songdo kanadun torusa amta. Kabana. Tema. Oi temo. Tamani. Itema tharo. Taru itema. Nanau kabani. Itema. Ida kita piu itema. Ikoine. Ai kaba ida amta leitre salo. Kari amta leitre. Haye oina tho. Asi ki amta leitre ba. Stawnu dai itema. Ta kulan harakune. Silga yawra ida. Si thongsi amta hangu bi itema. Mani kaba. Ngasigi di oira roisa. Ida amta leitre. Natai mana hari basingse asengman. Nang sil yawbu yawdabagi nati. Tasengna amata leitre ngasidi. Manina sumna haibadagi kabado yu ngauri laklambado adum hankre. Sigi hairabadi dakse yoningdrabane isu. Ahing nungthil haibama leidraban. Patong maram khangda mayamsina ama kaurokani ama muklakan bijaraban. Ikhoisu yoning poteda. Yu yonba kaise phajaba thabak nate. Mi mangni kairi poni ikhoisu. Makhoi nupana suraga talaga pusilakpado adu oina saninglibani ikhoisu. Matam khra leiraga tosi aisu tokninglabani nupi. Minasu fazanam tainaj afaba thabakti natrabani aisu loina tariba khanglibani. Ho thabak subadi natan tali suningde adunadi kadaidagi imung puba ngamdorige ha chinnani makhoi nupagidi kuti su yaw mayawdab khulama palibanina makhoina tawribadu miyamsu loina khangnarami. Asumnani sayonduna paiba selni haiduna mina usittana ngangna birami adubu tharo tasiludi. Magi sel khra phanghauraga loire matagum adum manada haplamde. Nongma nungthilgi matam sakigi potphamda lataga sakigadu wari sanadun leiringaida ibethoi su laklambe. O kari wari no si sakhiya yam nungaiba maliko. O kari gi oiruni haige. Kulsida yuyonba mise marang kaina leirabanina. Nupasingdi makelange tumba saba khangdrene tharogi manakta laininge ni bema ibethoina haisu haiban isia moye khradi hemalaban hawgalatliba inkhalatliba na hasingse yuda loina laisuduna loiraban magi tharoduna moithem tawdana masida nupasingse loina pharabani mana latana isia ekhoi nupagadi ngarang dine chatpa ngamboi ngamdaboi tawduna laini khoidoksi pangsawda sawgali ai moi sikhul sidagi tangthokrabdi phagadabani sakhina mamangdesu haiba yaba haridana ikoina mathun manada haptridana usitrini magise ikoi mayamse mawwa lawde haiba natro ibethoina isia ikoi mayam hongnaraga athubada sattuna waraknaba tawjabadi yararoi khulgi nupasingse pumang matar aduna athubada ikoi mayam punsinanaba amta tawsi isia moisu adu natrabadi suraga hotnaraga sel tanba aduk mayai moigi sidi wadana nungaiba pambagi thapakni si aikhoisu suraga sel talibani aikoina ngamaga moina karigi ngamoi yade haiba ma khangandrabadi yaroi sidi nongni haukri nungthilgi matam mani ayuktagi hidak lowa satkibado tharona ayukti sak tokla phawa halakchi manina halaktabaduda tharo adum khanglabani yu thaktuna ngawraga leiramlani haiba ngarangi hidak khra leibadu oina yolami tharo nahan makai ga hairurabadi mi su khra latli ngasidi tharo isau su khra langlam magi nupadu halaktabagi tangjadu pisaksu yu thakpa yaba thaklaga ngawraga sum hairam tharo ngasidi selgamta yaudri nang saw hayeng oina pulapirage ai kaino haisibu tapisak hana su haiba nate haujikta thaktok sathokpa loiraga haibiridubu karigino nungaire ni noi mangaire ekhoidi sotlaga thakpam am leire matagum sotlaga thakling dona lakliba maidubu kari mainoba tharo hanadagi khra sauninduna leiringai tanjaduda pisakta loina oina haitharami asauba singdo ngehaki matungda manidu yulo busatlaga yulo phamda yu thakchilaga nupida katu karan tawrambagi mafamdugi khulgi miyamna phubudagi masado sokladuna chatpa ngamboi ngamdaboi tawraduna halaklam mani upai leitraduna magi nupida asingba singadu loina tamjarami
ꯑꯣ ꯃꯤꯒꯤ ꯅꯨꯄꯤꯗ ꯅꯈꯨꯠ ꯅꯁꯥꯗꯣ ꯁꯥꯡꯂꯨꯔꯕꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯥꯠꯄ ꯍꯥꯠꯇꯣꯛꯄꯤꯔꯛꯇ꯭ꯔꯤꯕꯗꯣ ꯐꯔꯕꯅꯤ ꯅꯈꯣꯡꯂ ꯅꯈꯨꯠꯂ ꯑꯗꯨꯝꯇꯪ ꯊꯨꯗꯦꯛꯂꯝꯂꯕꯗꯤ ꯍꯦꯛ ꯄꯦꯟꯒꯗꯕꯅꯤ ꯑꯩ ꯅꯨꯄꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯪꯒꯤ ꯅꯈꯣꯟꯒꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯌꯨ ꯂꯧꯕꯁꯨ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯍꯧꯔꯦ ꯀꯩꯗꯧꯔꯤ ꯁꯤꯗꯩꯗꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯃꯈꯣꯏ ꯈꯨꯜꯒꯤ ꯆꯪꯂꯛꯇꯨꯅ ꯁꯪꯒꯣꯏ ꯅꯥꯀꯟꯒꯤ ꯌꯨ ꯌꯣꯟꯐꯝ ꯑꯗꯨ ꯊꯨꯒꯥꯏꯕ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤ ꯑꯃꯨꯛꯇ ꯇꯣꯛꯄꯤꯌꯨ ꯃꯌꯥꯝ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯁꯥꯈꯤꯅ ꯈꯨꯜꯁꯤꯗ ꯉꯁꯤꯗꯒꯤ ꯅꯣꯏ ꯌꯨ ꯌꯣꯟꯕ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯏꯕꯦꯊꯣꯏꯅ ꯆꯠꯀꯗꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯔꯒ ꯂꯩꯔꯒ ꯅꯈꯣꯏꯅ ꯇꯩꯔ ꯅꯥꯎꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯃꯉꯥꯏꯔꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯗꯅ ꯃꯨꯛꯇꯅ ꯂꯩꯔꯤꯕꯅꯤꯅꯦ ꯉꯁꯤꯗꯒꯤ ꯈꯨꯜꯁꯤ ꯂꯩꯕ ꯌꯥꯔꯔꯣꯏ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯌꯣꯜꯂꯨꯔꯣ ꯅꯣꯏꯅ ꯌꯣꯜꯂꯨꯒꯦ ꯍꯥꯏꯔꯕꯁꯨ ꯆꯠꯂꯣ ꯐꯅ ꯌꯥꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯍꯧꯖ ꯍꯥꯏꯔꯤꯕꯁꯦ ꯏꯀꯥꯏꯕꯁꯦ ꯁꯨꯈꯪ ꯈꯪꯗꯕ ꯅꯠꯇ꯭ꯔꯕ ꯅꯈꯣꯏ ꯁꯥꯈꯤꯅ 이카이 강다부 나띠기 마코이기시야 우시ttaba 쿨기 미얌 아이코이부 우시tti kaisu leitana khali takpani ibungo mani natu se yuyon phamda nupa kokthong am pusilaga isa sanarabasu nangdi wa amata ngangdaba khai yengba ngamlibani nangi thamoi dubu odokna ngamkhre haiwanida ibe thoina nupi si janate nupa si sunisi maram chatsinga se amatta sengma natiye nupi asina sidai se tawriba sumna nupa sisu moigi yu lawfam da lairiba nupi mauna sindru tawi haiba aikoi paw loina tarabani noiguma suningdaba naram chatludaba singse khullasida ngasidigi leiba yaroi salo yam thunane khulasi thadokuna chatkhirgadabani mayam adudadi haibiganu aikoi bu husippu kadai da chattoino aikoi bu khulasidagi tanthokpiganu mayam aikoi lale matungda amuk hana sigumbasia aikoi amuk hana tawjararoi maya manina ine indon itai maya nana aikoi bu amta ngakpi aikoi matungda sigumba hatraba thabak ase amuk hana tawjararoi aikoi bu amta ngakpi itai naubu khulsidagi satlo haibadu madi haibiganu maya aikoi soich matungda asumna yuyonbagi thabak asi amuk hana tawjararoi mayam na khurumduna haisani mayam aikoi lal aikoi bu khuldagi tathokpiganu tharona mayam aisu mayam da lale haiduna khurumjari mayam aikoi bu amta ngakpi aikoi matungda asigumase amuk hana patraba thabak asi aikoi tawraroi mayam sakhina mayam makoi ani sia kamai tawsiga mamangdasu asumna tawsinaduna aikoi bu pangsiduna thadoroppa ngaktani mayam kamai tawsiga mayam du khanarami amana ngangba amana tanaramde magi thokpa pangangda ngangnarami nihaki matung kaina thangda ibe thoina mayam punna khanaraba matung ngasi khaktangdi ngakpirasi haiduna mayam no warepnari adubu karigumba ngasigi matung tarakpada nakoina taina naw anina khulgi miyamgi mayokta leptuna yu hek iholamba thoklabadi nakoigi yum masi mai kudak thadokpa aduga nakoi ani busu numittumaktada khulasidagi chatpa masi yanare ko mayam sing adu yanare haiduna launaraklami asumna hairamduna miyam adu satnakre manina asu ikaiba nangpa pumnamagasi aina sudana nungaiba pamba wadana haubu saningbadagi thokliba ngaktani akoina pa ai su ira leitaba natte aina henba pamlibadagi pumnamak ase thoklaklibani adubu haukhibada ibanina asoiba aranba kayama tawrabasu matung tarakpadadi aikhoini sangduna apangba thabak suduna sel tanam hotnarasi makhoina pa chumi ngasidagi ai yu amukana thaklare isana suranomlaga sel tanduna hingnab hotnarasi ngasidagi soiruba ibanigi punsi ase dubi semdoknab hotnarasi asumna aranba lambida sangluraba maniga tharogadu miyamna warak watembadagi numitudagi wakhal taraduna afaba asumba lambida khong thangjinba haukhre